Bhutan ki konung Thimphuda Changli Mithang Stadium da September 1 dagi Tara faba puna team nipa na sarhyaduna group ani thona khaidokuna pangthokiba South Asian Football Federation SAFF Under 16 Championship 2023 da Bangladesh pu ani sinoda maithiba pikiba India ki team da sarhya kiba Manipur ki sanaroi impal ngasi Bir Tikendrajit International Airport ta numit yung pamatungda thunglakhrei makhoi nei thunglabaga sanaroi singi imung manung yauna football bu pamjaba mioi kyana haraute amba phongdokpaga loinana makhoi bu okpagi thoram pangthokhi thoram aduga mari lenana All Manipur Muslim Organization Coordinating Committee amoko ki President SM Jalal na phongdorakpada India ki team da yaukiba Mohammad Arbas na championship asda utkiba mahaki haising basimak Pangal kunay na haningalita na thagali maang nasigumba thakta yorokna bahona bada achoba thodang lokiba mahakpu takpi tambi kiba Oja Singh selgi mating pangwirakiba Pukchal Chauraba Singh amadi karida soy kingam kigadagi haina question senary ba apokpi busu thagatba phongdoke mahaki tungi punsida mai pakpa oibata tana makata na horakliba sanaroi singda achoba sananingbagi lambi amasu piri haiki Maluina credit pinning with the Mawam Paso, Manipur, Hozik, Academy Miamlay, Academy in Manipur, coaches Miamlay, Sida Tazer River, Sida Tazer and the Manipur Masa, quite machine, Aquina, Hogat Naraga, Mapandi, foreign coach, and the Vida, Sida, Tazer and the Shambuka processor, so here, Homurisane, what Kombushambada, Adumoina, just over there, just stepping there, Adumoina Puzana, my career, Sida, Manipur gi pangan khunai na su mahak na sigumba sana khonabagi lamda singthani ngai oi ba dum ba chipen na purak pase maja khoi hainingai leitana khoi appreciate tawi loina na mahak pu ngasi gi asigumba thak asi yorok da hotna bada mangonda lamjing lamtak pi khiba mangonda mateng pangbi khiba mangonda wakhal gi ithin pibi khiba maruoina mahak ki apokpa amasung apokpi laikai gi club aduga laikai gi halaman sing loina na mahak ki coach mahak ki oja sing aduga tongan ba mahak admire ton biba adumba state sigi masak nairaba players sing aduga sana khona bagi lamda thabak tawbiriba punamakta su All Manipur Muslim Organizations Coordinating Committee amoko ki maikai dagi ngamkhai leitana thagatpa phongdoksari Panba yabadi India ki mai pakpagi ahanba goal Manipuri sanaroi Bharat Larenjam na match ki Nipan suba minute chanduna India na Bangladesh po amasinoda first half fawba mangjil thaki second half horopagi ikuidana Humfutara mari suba minita Levis Jangmiluna goal amaga hapchiduna puna anisinoda India na Bangladesh pu maithiba piduna India na championship asigi mapu oibangam kibani India bu champion ohenbada achoba thodang lokiba scorer ani asi hozik Manipur da unaba yadana khuthoknariba maitai amasung kuki furup tagini Manipur da furup ani asi hojung makyoina kana yana drabasu sanaroi ani asidi sanabungda amana amada nungsinana puning amasung haujangi mating pinariba team amatagi sanaroi singni India gi sanaroi kunhumdoi gi team da Manipur de ki sanaroi tarataruk yauke sarya ki ba atai sanaroi sing adudi ahaibam suras mate ngamgau ho karisoram Muhammad Kef Levis Jangmilun MD Arbas Bharat Larenjam Aiborlang Kharthangmau Bisal Yadav Bobby Singh Samson Ahong Sangbam Risi Ningthaukhongjam Yaifaremba Chingakham Thaungamba Usam amadi Manba Kupar Malngangni Ahaibam Surasing na Best Goalkeeper Award fangki amasung Muhammad Arbas na Most Valuable Player fangbatanatana Highest Scorer Award su fangki